Singi district ahumda numit mangani internet thingzinkre curfew thamlakpa numit ani hokre Litan Charekong nongmai ka pangkap takap narakpadagi may kan basang basu irang laksin basu mapung fana ngamdre Ukrul district Litan police station akon Litan Charekong da Pu Chainaba amasung yum may tharakpanagi thawdok akorbada asum sundurakpadagi irang laksin na balengak nakangpokpi Ukrul amasung Kamjong district numit mangani mobile data thingzinkre curfew thamjilakpa numit ini hokre and security mayam Thazilaga so Litan gi thawdok asi ngasi numidang warang fawba laksin bangamagi fibam leitre mafam kayada mathang yum may chakpagi saktam sing uba fangke may kannabagi damakta Imphaldagi yauna fire tender camerum changsilaga su nongmai kapagi makhol lepra tabana changsin bangamdre security force sing su nongmai kapsilakli basing adugi mathakta thabak lokhanaba akan ba thabak su pakhat pangamdbagi fibam dat leire social media da viral oirakiba post sing da sahi nauriba naha kaya marumna makhutta single parent double parent partner irang tholakliba mafam da changsin ba fanaba okay adubu security force sing ge maikaidigi naha sing adu Janghandana thatlaga thamki maduna maram oiraga mitam miyam aduga security force sing adugi marakta su ungkhatnaba thokpa uki atopa post amadana Kuki Milton oigani chingnaba kemo setpa naha kharana automatic rifle sing parna cheki yum amagi manungdagi nongmai pangkapta kapsinbagi saktam sim live oina thadorakpa utki Bafam camerum da automatic nongmai sizinabagi makon leptana tabana maram oiraga hauzi Litan gi Sarekong da khundaba kanglup ani gi marakta thokpa khana chainabagi haibadu yaraktabagi fibam da lakle khana chainari banakal ani gi maramda automatic khulai paiba militant kaya marum makon makoi gi kanglup ki michang changaraga kapna rabra haibagi chingnaba leire asigumba fibam ama phongna uba fangba asina maram oiraga law and order laksina bahonabada state force ki matik mayai jamkre paosingna makatana hai nakal ani gi marakta nongmai kapna rakwa amasung yummai thabagi thawdok sing adu laksina ba Imphaldagi Manipur police commando gi mapung pharba team sing hawjumaki oina de Thajindre police personnel khara changliba sing adu central force sing su nongmai makol du taraga adum yengba tana pambai amatta leitabadong tawre manak nakpa mafam sing da yummai chak poraga su yamna nakpa mafam da nongmai kapna rakana mai kanbagi thabakta su khudong sa da mayak narakpadagi yum kaya marum tangoi onkre hawjik phawba yum kaya maina chakhrabage haiba khangbangam khoisaw naraba miyamna Imphal Ukrul lambi thingjinduna thamle Nambul turenda asiba haksang oina tawtharakiba du thiba khangna leirakibi niroda oiramlei haukiba January 19 ga hingnong yai matung pung amaga minute 58 lom taba matamda Imphal West District ke police station ge manung janna Kwakaithel lamdong laikai da leibi Seram Ningol Salam Ongbi niroda debi sahi niphunitoi mapuroibagi ming Salam Tombas Singh haibadi nupi ase ngasi nambun turen marin gi herangoi thongkhong maya da sina tawtharakre miyoi amagi asiba haksang tawtharakpa du miyoi kharana urakpadagi miyam hopna changsinna yengnake adubu isingda upsinduna tawtharakpana maram oiraduna asiba haksang adu masakhang bangamkhide khudakke mari leinanaba police ta pau pibadagi police ki kangbu lakhuna asiba haksang adu lakhotuna yengba matamda haukiba January 19 dagi masagi mayumdagi tholakibadagi thiba khangna leirakibi Seram Ningon Salam Ongbi niroda debini haina Kangbangam kibani hairi panbaya badi mahakna masagi mayumdagi thokibadagi thiba khangdana leirakhibaga loinana mari leinaraba imung manunggi miyoi singna mari leinaba police station da missing report tawguda khanganba matungda lamdam asigi pause singda laikhidrabi asigi photo na chingba hapna missing report piduna mahaki mari makhong khangnaba thibagi thabak chatharakpada khangbangam da leirakibani Authorities singna hana sunaba lefanduna micham gi punsi kanana thawrang lakhotkadabani kokomi February 3 gi hawna Ukrul district ke Litan village ta khondamina riba kanglup ani gi marakta khana chainaba amasung yummai thabagi thawdok thoklakleba asida authorities singna khanaba mijeng changuna michangi punsi kanana thawrang lakhotkani haina coordinating committee on Manipur integrity kokomi na thadorakpa cherol amana hairi cherol asina makhata na haibana thawdok asi khangu thaktagi thorakpa nate matam kayagi mamangdagi chatharakpa politics na maram oiraga tholak pani Manipurda khundariba miyamna nai tana bagal loina yung kai mai chaklaba matamda New Delhi da lairiba sengna madugi mahai chabagi moong ama uba fangle suspension of operations su agreement yauna akanaba thausil amagi makada proxy force sizinaduna thawdok sing asi thokalakpani lamdam asida ingtapa puraknabagi pandamda su khuyek pinakiba nate Manipur bu kangkhong sa henbagal loina control tawnabagi khulai oina sizinarapani Litan village ta thokliba thawdok asidagi
कानबा फंगदबा फुरुप अमत लेते येलो फुरुप सिंगे मरक्ता नापाक ताहल्लगा मणिपुरदा कांखोंग साइबा फिबम अमा ओहेननबा अतमना सिनबगी थवोंग अमा मयेक सेंगना उबा फंगले हाइना कोकोमीना हाइरी नागालैंड की डिस्ट्रिक्ट तरुकता फ्रंटियर नागालैंड टेरिटोरियल अथॉरिटी पीबगी थोंग मणिपुर दसु चथरकदौरीब्रा सही खरगी ममांगदगी नागालैंड की तोंगान तोंगान बा फुरुप निपाना खुंदारगलिबा डिस्ट्रिक्ट तरुक पुंसिलगा फ्रंटियर नागालैंड टेरिटोरियल अथॉरिटी सेमनबगी दमक होम मिनिस्टर अमित शाह यावना दिल्ली दा खुयेक पिनदुना डिमांड असिबु तालकलिबा ईस्टर्न नागालैंड पीपल्स ऑर्गेनाइजेशन ENPO अमसुंग नागालैंड लेंगाकी मरक्ता वारसिन अमा पुरक्खिबा दुगुमना मणिपुरदसु कुकी जो मार्गी फुरुप सेंगना लेजिस्लेचर गी पावर यावबा यूनियन टेरिटोरी सेपरेट एडमिनिस्ट्रेशन अमा पिगदबने हाइना तालकलिबा डिमांड असिगे वारोइसिंदा नागालैंड की थोंग असि चथरकदौरिब्रा हाइबगी वाहंग हंगनरकले हिरम असिगी मतांगदा लेबाग असिगी मसक नाइबा न्यूज एजेंसी अमा ओइरिबा इंडियन एक्सप्रेस ना ngarang numit jungwa matungda file tawrakiba report amada नागालैंड की थोंग असिगी लिगलमदा मणिपुर की सुकुकी जोगी पीस पुरकपगी वारोसिन पुरकनबा अरोइबा तांकक यौसिलकले हाइना फंगदोरकले लेंगा के मैकेडी फंगबनी हाइबा पाउ पोलादुना एजेंसी असिना हाई मणिपुर की अनौबा लेंगा का डिप्यूटी चीफ मिनिस्टर नेमचा के ग्वेन यावना कुकी की एमएलए अहुम सरु यानबा थौरांग लखोलखिबा अदु सेप सेंटर की मैकेडी नागालैंड की थोंग असिगुमना अहेनबा पावर पीगनी हाइबगी थाजबा पीबदगिनी हाइरी एजेंसी असिना सेंटर के वांगबा थाक्तगी फंगबनी हाइबा पाउ पोलादुना हाई हौजिक लेजिस्लेचर दगिना एडमिनिस्ट्रेशन अमसोंग फाइनेंशियल पावर यावना कुकी जो सिंगना मखोई मसाना मसाबु लेंगाक सनबगिदमक्ता मणिपुर की सिंगे फुरुप सिंगदा अनौबा अथॉरिटी के तांखक अमा हापजिनबगिदमक्ता आर्टिकल 371 की सेमदोरकद्रा हाइबगी मतांगदासु नेगोशिएशन चथरी हाइरी यूनियन लेंगाना लखोलकलिबा थौरांग असिना कुकी जो सिंगना तालिबा यूनियन टेरिटोरी अमगे चपचाबा मसक ओहेंद्रब्रा फावदा मखोइना तालिबा फाइनेंशियल टेरिटोरी अमगी चपचाबा मसक ओहेंद्रबा फावदा मखोइना तालिबा फाइनेंशियल ऑटोनॉमी अमसोंग एडमिनिस्ट्रेटिव की डिमांड सिंग दे याबना मनिंग थोंगलबा याय हाइरी हिरमसी की मतांगदा यूनियन लेंगा की वारी सनरकलिबा सु ग्रुप सिंग अखुयेक पिनरबा याय हाइनसु पाउ की एजेंसी सिना रशिया की मिसाइल अमसुंग ड्रोन अटैकता अंगांग यावना मियोय मरी हार्टक्रे यूक्रेन एयर फोर्स के मैकेदेगी ngarang phongdokkiba warol amada रशिया की फोर्सिंग ngarang numidang ballistic missile 13 अमसुंग ड्रोन 194 kapsilakuna chatharakpa attack singda चाही तरा दंगाइरिबा अंगांग अमा यावना पुन्ना मियोय मरी हाटख्रे हाइरी कियब की नोंपोक थंगबा टाउन अमा ओइरिबा बोहो दुखीवता लेबा रेसिडेंशियल एरिया दा चाही तरा दंगाइरिबा नुपा मचा अमागा महाकी ममा अदुगा अटैक अदुदा सेके लोइना चानिबा की अवांग थंगबा सरुकता सथाकिबा अटैक अमादना चाही हुंफुतरा माथोय शुरबा नुपा अमा सेके अदुगा खा थंगबा लेरिबा ओडेसा पोर्ट सिटी दा तोपा मियोय अमागा हाटखिबका लोइना मफम अदुमकदा मियोय अनि अमसो असोक अफन नंखि हाइना यूक्रेन का ऑफिशियल सिंग मैकेडी फोंदरकले मिचम लाइनबा मफम सिंग अमदी गैस पाइप लाइन कया अमसु चथरकिबा अटैक अदुदा अकाय अतो यावखे हाइना रीजनल गवर्नर ओले कीफरना फोंदरकि मिचम दा चथबा अटैक सिंग असि वार क्राइम नि हाइनासु रशियाना मरासिरे रिनिपो पेट्रोबॉक्स के रिजल्ट गे खा थंगबा नोंपोक मफम सिंग दा ड्रोन ना चथरकपा अटैक अमदा चाही 13 सुरबी नुपी मसा अमगा लोइना अतोपा मियोय निपान पुन्ना मियोय मापन असोक अपन नंखि हाइना मफम अदुगी गवर्नर अलेक्जेंडर हजाना फोंदरकले कोमजालिसिंग अनि कुनिथोय गी फेब्रुवारी थादगी रशियाना यूक्रेन दा रंदाराखि बरगे हौजिक फावबदा मिचम द टारगेट तौबा अटैक अमत लेखिदे हाइना क्लेम तौदुना लाक्लिबनी अदुबु थौदोक अदुगी मतांगदा मखोइरोमदगी वाफम अमत फोंदोकपदि लेट्री अटैक सिंग अदुगी मतुंग यूक्रेन गी फॉरेन मिनिस्ट्री एंड्री सिबिहाना यूरोपियन यूनियन द तक्सिलाकुना यूक्रेन रंदाराक्लिबा रशिया की मथक्ता पुंग फाबा थिंगबा थमनबा तक्सेनखि रशिया गे अटैक सिंग असि हौजिक पीस टॉक अमा चथरिबा मनुंग असिदा ओइरिबनी पीस टॉक अदुबुसु मपुंग फाना लोइसिनबा ngamdribani लेबानन द बिल्डिंग किंथरकपदा मियोय 13 सीक्रेट लेबानन गे सिटी अमा ओइरिबा ट्रिपोली द थंगना लेबा बिल्डिंग अनि निखाइरकपदगी मियोय 13 सीक्रे अमसुंग कया सोक्रे हाइन ऑफिशियल सिंगना फोंदोक्रे सिविल डिफेंस ना ngarang asiba 13 gi hakchang phangkraba matungda mi kanba amasung thibagi thabak leple haina lauthoke mi kanba amasung thibagi thabak chathawa singna atek akai maraktagi hingliba miyoi nipal lauthokpa ngamkhi civil defense na phungtorakpa warol amada block ani leba building aduda apartment taruk lebani Lebanese Red Cross amasung Emergency Relief Agency singna mi kanba amasung thibagi thabak sing Thaduna lakhibani Lebanon gi President Joseph
armna khudakki oiba chachin thorang lokhanaba poktak pikhibaga loinana rescue operation singke thaduna mioi sing adubu kannaba poktak pikhi lebak adugi prime minister Nawab Salamna building ninkhaiba aduga mari lenena khudongthiba nangkraba singda housing allowance pinabagi lengakna semsadna leire haina phongdoki city adugi mayor Hamid Kalimena journalist singda thamkiba warol amada lengake makedrigi Tripoli asi khangawdana khudongthiba kaya thokpa yaba city amani haina laktokrabani city aduda leiriba building sing adu khudongthiningai oiba maramdagi city adugi building sing khudongthiningai oire haina laktokhiba leikrabani Tripoli city da leiriba miyoi lising kamarum sahi kya section dana leirakpadagi aki akhang mayoknakibani haina mayor Abdul Hadimna phongdokre February 12 da Bangladesh ke national election pangthoknaba sem sabal loire February 12 da Bangladesh ke national election pangthoknaba sem sabal loikre ngasi namidang pung 3:13 da makhlgi campaign chathabal loisilagani apunba sit chahung gi manungda chaniga marfutara mapan da makhl pangthokpagal loinana February 12 gi ayu pung 3:13 tabada bot hadanaba hawgadori voter singna parliament ki mihut khanbagal loinana July charter gi referendum amadasu saruk yagadori January 22 dagi hawduna makhlgi campaign chathakibagal loinana constituency chaniga marfutara mapan da apunba mereb lising amaga chamapan marfu mathoi da lamba panagadori makhl asida register toraba voter million chamaga kuntare na bot hadanabagi khudong saba fangani Dhaka da fongba research ki report amana hai kumja lising ani kun mari da akan ba ihau ama hawrakraba matung da Islamic politics si mapanggan ka khatpa thengnare BRAC Institute of Governance and Development na fongba report adu Sheikh Hasina gi lengak tu khraba matung da miyam gi mat loiraga phongdorakpani hadaki makhl asita maroiba political party ani akan ba moong da lamba panagadori Bangladesh ki makhl da mobile phone sizinaba thingkre irang tholakadori Lagliba tang 12 da bangtokadoriba Bangladesh ki yamna maru oiba parliamentary makhl asida polling center dagi yad chamri gi manung da mobile phone sizinaba thingnaba election commission na khangankre right wing political party singna fireb asi kana yaning da phungdok laduna masi handoktrabadi election commission ki office thingjengani haina kihankre English ngani kunmari ki August thada hanage prime minister Sheikh Hasina gi sarkar intu kraba matungda ahan boina pangtokadoriba general election asi yamna irang thokliba lebak asida aruba makhlgi changyeng oiri Mi kanamata polling center dagi yad chamri gi manungda mobile phone pairaga leiba yaroi masigi athingba asi voter polling agent amasung election duty tariba atei punamaki mafamda chanagani adu akhanaba leirabasu madu akaknaba moongda oigani EC gi directive aduda haiki order asida komthokadaba adudi presiding officer sing center sing da taba police ki officer in charge amasung election duty taba para police answer gi authorized member ani khaktamak oigani haina EC gi order aduda haiki EC gi fireb asi Ahmad A Islami amasung makhoi gi right wing alliance singni haina yamna kana yadri Alliance singna yamna kana yadre makoina protest taroduna order asi handoktrabadi EC gi office sing thingjengani haina kihanki order asi ngarang numidang warang phawgi manungda withdraw tawdrabadi akan ba ihau ama horakani haina Jamaat ki chief Safikur Rahman haiki English ngani kun mari da Hasina gi sarkar gi mayokta akan ba protest tawkhiba amasung marakki sarkar gi chief Muhammad Yunus ki thawjal makada chongthorakhiba duga hojikna wakhalon haksinba Jamaat ka kusam nakraba National Citizen Party NCP nasu election commission gi fireb asi kana yaning da phongdoke ngarang numidang waram phawbugi manung da fireb asi handoktrabadi EC thingjengani haina NCP gi convener Nahid Islam na haiki